ngasi ayuk tuan phongkibasi phongsingi maruoiba pausin khongatjaraga mayamda share tawjagi ahanbada COVID-19 positive oiba mi tare laikhidre hawkhiba pungkunga marida CIPF ki ahum yauna mi saniga taramuthi COVID-19 positive oikhi hawkhiba pungkunga mari sida COVID-19 positive oiduna tuan ba hospital sing laikatnarakhiba mi tare laikhidre hairi atopa pawamanamo state asigisu ahanba phase ki covid vaccine kapthoknaba thawrang tawre tha asigi kunthradagi zero surveillance hawragani bi bunun mang state asigi singi district ani amasum tampaki district ani da tha asigi kunthradagi hawraga December 18 phawba zero surveillance tharagani state asida plus oximeter asi park sana sizinanaba khongthang nokhotpa hawre haina health ki principal secretary bi bunun mangna phungdokre Masum State Immunization Officer Dr. T.S. Nandakishorna haki State ki miyeng makhara mathang sahigi January dagi COVID vaccine kapthoknaba thawrang paikhatliba asigi saruk ama oina state asigi oinasu government amasum private sector da leiriba health workers sing ahanba phase ki COVID-19 vaccine kapthoknaba thawrang leire ahanba phase the state government ki sada maudraga manga amasum private sector ki health workers sada maudra COVID-19 vaccine kapthoklagani masigi damak mathau taba data pikhatkre Vaccination asi mapung phana pangthoknaba state asigi district singda leiriba call sen point sama kunga taruk sem saduna leire hainasu poxisna makhatana phungdorakli atopa pawa manamo miam tin mamasum office ta COVID-19 gi disinfectant spray sizinaba thingnaba khangalakle Supreme Court na tha asigi manga ra pikhiba judgment amagi matungina state singda miam tinba mafam amasum office yauna mafam amatada COVID-19 ngakthoknabani haiduna disinfectant spray kapthokpa Thingnapagidama Ministry of Family Welfare Public Health Division gi maikedi state government na khangalakle hairena pauksisna makhatari to payamna nuaitaba pawa mana COVID positive oiraba mimanadraba sing yengsinbiyo wakal mimanadraba COVID-19 positive oiraba singidama lenga amadi mari lenaba singna akhanaba tharong lokhatpinaba pukning singsilakli ngarang malom kaithel community hall COVID-19 test tawbada malom tulihaldagi sahi yangkhai ni thoirom suraba soibam toma ko bo wakal mima nadraba ama positive oirambadagi yuna ko covid care center da mari renaba department na thamki adabo ngasi ayuk mafam adudagi sentorak pari youth welfare club covid fighter gi volunteer sing na SP Bisnupur amasum health department gi mi singa pau phongna duna Jenims hospital da thamki tungda mi edu Jenims dagi tholak laga e-rickshaw amada tongduna mayumda sanglakpadagi hauji malom kaithel community hall da YWC gi volunteer sing na sena duna leiri asigumbu wakhal suwairaba mimanadraba covid positive oiraba singi dama lainga amadi mari lenaba singna akhanaba thorang ama lokhotpinaba club ki maikedi gi puning singsilakli hainasu pauksiyesna makhatana phungdorakli topa pawa manamo eviction tawkhibadagi laifam laitre National Highway 102 dagi ICP taba bypass road ki nagyeta leiriba yum sing eviction tawkhibana maram oiraga kai khraba yum kyagi miyam tumpham safam leitre laingak nam yeng sangbiu haina more ICP bypass road lane and structure committee gi chairman Holpau baite na phungdokre Holpau baite na haiki NH 102 dagi ICP tab bypass road ki nak yeta leiba yum sing eviction tawba lakpara committee asigi miyam na wakat mifam amadi semi-minute protection na singba satharabasu miyam gi wakat tabidana government na namdan eviction sathakibani nuaitaba fawi eviction tawkraba matungna mi kya lefam chafam leitaduna wana khangli masi government ki mari renaba singna mi yeng sangbiu lenana ICP bypass road ki nak yeta leiba yum sing asi amuk hana resurvey sathabiyo ngasi humlak subo oina Tenopal gi DC amasum SP ani na lusingba team na moregi integrate check post gi NH2 taba lambi gi nak yeta taba compensation phangkraba madi English ngi taratur sathakiba survey gi matung ina government na leikraba yum sing na sajinba structure sing eviction tawki ngasi ICP bypass road ki nak yeta taba lambi gi yum kya NHIDCL amadi PWD gi official sing yauna excavator manga sizinaduna mapung phan eviction chathaki hainsu pauksisna makhatana phungdorakli topa maru eba pau khra namu lupa crore sahum kontraga ni thogi sienaba MDS scheme o Ibobi gi mathakta idina FIR Laokhat kaduri lupa crore sahum kontraga ni thogi senpam mathong maram khangdana loisinki haina maral siriba Manipur Development Society gi scandal ga mari lainana Manipur gi hanagi minister Okram Ibobi amasum state gi chief secretary oiramba ahum gi mathakta CBI na case lokhatuna thijinbagi thabak sathari sigi mathakta enforcement directorate nasu FIR ama lakhot lagani hairi
Times Now da phongdokhiba paw amagi matung ina hanagi Chief Minister O Ibobi thabaktagi potharaba Chief Secretary ahum amasum official amagi mathakta Money Laundering Act ki makhada Enforcement Directorate ED na case ama register tawgadore ED na haukiba November thada case ama register tawduna hanagi Chief Minister sigi mathakta thigaliba Central Bureau of Investigation CBI digi mari leinaba che changsing kokre Chief Secretary oiramba makhoi ahum adudi DS Punia PC Lumkunga amasum handakta Congress tagi BJP di yaukraba onaba kishorni makhoi ahumak Manipur Development Society gi mafam amada chairman oirambani makhoi ahumda natana society asigi project director oiramba Yambem Ningthemsu FIR Laokhat pada yaugadori kumja English ngani gi nipan gi June 13 dagi kumja English ngani gi 13 ki July 3 phawbagi matungda check tawba matamda state asigi development project ahum wak ki pirakpa senpham lupa crore songaga taraga nipan gi manungdagi lupa crore sahum kuntraga nithogi senpham lauktung duna lana sijina thoki haina maral siri sawrakna apunba phandagi sada khumpuko nipan yamna systematic oina laukthokhi CBI na hokhiba sahida Ibobigi yumna thibuhumagi thabak sathabada satnadraba note yauna yamnaba senpham phagatkiba masum makhoigi mingda natragana makhoigi imung manunggi mingda lairamba lanthum amasum luxury car singi matangda Enforcement Directorate na yengsingadori thijin humjinma matam madura sel oina lupa lakh 15 ga lising nipugo teret aduga satnadraba note lupa lakh 13 ka lising nipuga mapan phagatkhibani hanagi Chief Secretary onaba kishorgi mayumdagi phagatkiba se sangdagi khangbada mangna square foot lising teret ki lamda sagatpa mathol marigi building ama laisinki masigi sumathakta yum ani bank account mapal guardian bat flat ama Gurugram da flat ama amasu Manipur da sagatpa loidriba yum ani leramki Enforcement Directorate ki official sing hai karigumba makoina lanthum sing asi logi wangmada khomjin mani habigi praman tawba ngamlabadi Prevention of Money Laundering Act ki provision singi khada lanthum asi matpa yahangani haukiba June thar CBI na hanagi Chief Minister Ibobi bu mahaki Imphal leiba mayumda wang pohangbagi thabak sathakibani Central Government masigi Federal Proof Agency sing lana sizinaduna makhoigi leader singda target tawri hana Congress na haiduna lakhibani hana su phungdorakli topa pawa manamo kumsigi ningol sakoba pangthoktaba yana khare COVID-19 laisana maram oiraga thawal khetri lekai da miyoi kya narakpat natana misimina yorakpadagi lekai club amadi maira pai bising kupna khanaraba matungda handak sahigi oinadi ningol sakoba hiyangai nini panba numita pangthoktaba haina warep na khare Social Educational and Cultural Development Organization SECDO gi president na thadrok pasirol na hai SECDO KRC YAU YB amadi khetri lekai Women Development Association gi apunma mifamna kupna khanaraba matungna warep basilokibani lai haktaktagi satnaragliba phajaraba satnabi asi thawoidabagi wofamde nate tangai phadana lekai gi amadi akoibada COVID-19 gi laisatki oiragliba phibam asina maram oiraga warep basilobani masida miyamna su mateng pangbiyo atopa amana Indigenous Minorities Socio-Cultural Organization Manipur khunda laita aduna laiminariba kanglup phurup khudingmaki ningol oibisingda ningol sakobagi yafepokjul piri loinana sei khudingi chingburel tumburai sanu ningol isel sing sakobagi thauram pangthokpadu sahi asigi oinadi pangthoklaroi haina president Mangsokam Baipuna phungdorakli hauji COVID-19 laisat asina maram oiraga kumsigi oina ningol singi sakoba ngamloidoriba asigidama warau bigano laisat asidagi safaraglaba matamda sing amasung tamda laiminariba ningol singbu sakaunaba thaurang tawgani haina su makhatana phungdorakli aroibo ina pawamana jahas lupada migrant humdraga mari sikhre mayai thangba Mediterranean da migrant pubo jahas sing lupagi khwaidagi nauba thaudokta Libya samudra torbandagi sathoklaga sagol sinumitte sakhiba jahas lupagi thaudo amada yamdrabda migrant humdraga mari sikhre haina United Nation na phungdokre maroina Libya amasum thangnaba Tunisia dagi Europe ta satnabagi asa tawribasingi dama ising lambi asida ithat tatna khudongthiba thoi jahas aduda mi samga kun hena puraki hairena phungdorakli thank you